Karan taba nan manipuri maramda halhankhre saktakse oiba yaba yauna matik saba chesang amatta pairamdabadagi mathakta JCILPS ki thaumi amada usit thawoidaba mawongda telephone gi khuthangda mimangfam mawonggi wahi wata sizinaduna wa nganglakpa nan manipuri ama maramda halhankhre Bihar gi East Simpran district ki haujikna tera sapam lairakta asan mayum amada leiraga tera lukhram lairakta sam kakpham hangba Sanjoy Allies Bahadur Thakur ngarang JCILPS ki Thomi Singh na faraga police ta sinakre Sanjoy Allies Bahadur ngasi police na thadorakpaga loinana Sega Road Konjang Hazari Lekai da leiba JCILPS ki office ta wakhal taminana ba kauki amadi makata na Manipur da leitana ba amadi sam kakpham hangdana ba khangankhibani JCILPS ki convener Yumnam Dilip Kumar na Paumising da hai Aikoi gi ko convener $loitongwamgi mobile phone da ngarang nan manipuri amana khonchop sizinaduna akanba wafam kya phongdoraki madugi audio recording adu social media da saithokre kupna thigatlaba matungda Aikoi gi Thaumising na ngarang mak Sanjoy Allies Bahadur Faraga police sinaki aduga mahaki sam kakpham adusu thingjinki Thaumising na thengnaba matamna Sanjoy yu ngoromki amadi phone da ngangkiba wongangsing adudagi hena kanma wafamjing sizinaki makhatana thigatpada Bihar amasung Imphal animakta yu ngawrka toina karan taba misakni haibasu khangle haina Dilip Kumar na panki masigi mathakta mahak Manipur Barbas Association da maming chalamde Aadhaar elector card labor card natraga atai se sangi mathakta police verification report losilamde maram asina Manipur gi miyam gi mayokta lefpa miyoini haina lauraga mafam asida matik saba saktakse amadi atai se sang sing yaudriba fawba Sanjoy sam kakpham hangba yaroi aduga leibasu yaroi maramda halhannaba thorang taure haina su convener na makhataki tashingbagi di JCILPS ki mingda kanagumba miyoi amana ngarang Sanjoy Allies Bahadur da mobile phone gi khuthangda wari sanabajani adubu Sanjoy na maduda lauraga atamnana JCILPS ki co-convener phone toksilakpani JCILPS sariba miyoi adugi mobile number police ki cyber crime PS ta sinaragani hainasu mahakna phongdokhi Dilip Kumar na hai mapan gi miyoi sing sanglakpa yadi haina JCILPS na thingkiba leite sanglakpa taragadi se sang loinarakadabani masigi mathakta police verification report yawgadabani maramdi nan manipuri kaya mapana crime senarambadagi atai state ki police kangbu hakthengnana laktuna manipurdagi phakiba laikre yum sandokliba miyoi singnasu mapan lamgi sinmi natraga miyoi thamdringaida police verification report yawna matik saba sesang adu suksoi soidana yengsinbiyu haibasi JCILPS na itatatana haikharbani ILPS natraga manaba loss ana handuna yelhomi kangadabani haina sangsilakliba khongjang asigi saruk ama oina NS 38 mapangi sekmai koirengai amadi North AOC aduga NS 38 ki kaithel manbi amadi Jeri Pakingda JCILPS ki Thaumising na thi humbagi thabaksingsu matam gi sathari haina su convener na panki